ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯦꯔꯣꯜꯒꯤ ꯃꯉꯥ ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯃꯤꯔꯣꯟꯅ ꯑꯁꯨꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯄꯥꯟ ꯂꯝꯗ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯑꯃꯨꯛ ꯄꯨꯜꯂꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯤꯔꯣꯜꯕꯨ ꯑꯁꯨꯃꯥꯏꯅ ꯃꯤꯔꯣꯜꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯤꯔꯣꯜꯒꯤ ꯃꯊꯧꯗꯥꯡꯁꯦ ꯇꯧꯅ ꯆꯠꯊꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯁꯨꯅꯤ ꯑꯗꯣ ꯁꯥꯍꯤꯇ꯭ꯌ ꯃꯔꯝꯗꯤ ꯀꯣꯟꯅ ꯊꯝꯃꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯀꯔꯤꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯑꯩꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝꯁꯨ ꯂꯥꯏꯔꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯏꯟꯀꯝ ꯁꯣꯔꯁ ꯂꯩꯇꯦ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏ ꯋꯥꯠꯂꯤ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯆꯠꯆꯔꯦ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯤꯡꯁꯦ ꯑꯁꯥꯝꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯩ ꯑꯁꯥꯝꯁꯤꯗꯤ ꯌꯥꯝꯈ꯭ꯔꯦ ꯈꯨꯟ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯠꯇꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯣꯊꯩ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯁꯤꯡꯅ ꯄꯨꯁꯜꯂꯛꯑꯒ ꯆꯥꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯚꯥꯞ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯐꯪꯗꯕ ꯑꯗꯨꯅꯗꯤ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯅ ꯇꯈꯦꯜꯂꯩ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯅ 2012ꯇ 12ꯀꯤ ꯃꯦꯗ 12ꯀꯤ ꯇꯥꯡ 35ꯗ ꯑꯩꯅ ꯂꯤꯡꯈꯠꯈꯤ ꯀꯩꯅꯣꯒꯤ ꯇꯈꯦꯜꯂꯩꯃ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ 12 ꯈꯛꯇꯅ ꯇꯧꯔꯒ ꯑꯍꯥꯟꯕ ꯅꯨꯄꯤ 12 ꯈꯛꯅ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯦ ꯑꯗꯣ ꯑꯩꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯑꯌꯥꯝꯕ ꯃꯤꯅ ꯀꯩ ꯀꯥꯟꯅꯗꯣꯏꯃꯣ ꯀꯩꯗꯧꯗꯣꯏꯃꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯏꯃꯣꯟꯗ ꯈꯟꯖꯈꯤ ꯑꯩꯅ ꯉꯁꯤ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯤꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯄꯣꯛꯑꯦ ꯍꯌꯦꯡ ꯁꯤꯅꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯝꯕ ꯍꯥꯏꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯄꯤꯛꯅ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯇꯔꯧ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯁꯔꯥꯙꯗ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯁꯤ ꯍꯥꯏꯅ ꯑꯗꯨꯗꯩꯗꯤ ꯂꯥꯏꯔꯕ ꯑꯃꯒꯤ ꯁꯔꯥꯙꯒꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯒꯤ ꯈꯪꯗꯦ ꯑꯆꯥ ꯑꯊꯛꯁꯦ ꯑꯗꯨꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯖꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯅ ꯁꯨꯃꯥꯏꯅ ꯆꯍꯤ 4 5 6 ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯆꯈꯠꯂꯛꯑꯒ 2019ꯁꯤꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯊꯤꯜ ꯑꯃ ꯐꯣꯡꯉꯛꯑꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ 19ꯁꯤꯒ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯇꯧꯔꯨꯕꯒꯤ ꯃꯔꯝꯅ ꯑꯩꯁꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯔ ꯃꯅꯤꯄꯨꯔꯒꯁꯨ ꯁꯝꯅꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯒ ꯅꯨꯄꯤꯁꯤꯡꯅ ꯏꯍꯧ ꯍꯧꯒꯠꯈꯤꯅ ꯅꯨꯄꯤ ꯂꯥꯟ ꯅꯥꯏꯅ ꯅꯨꯄꯤ ꯂꯥꯟ ꯇꯧꯈꯤꯕꯁꯦ ꯑꯩꯁꯨ ꯇ꯭ꯔꯤꯄꯨꯔꯥꯁꯤꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯐꯪꯁꯟꯁꯦ ꯑꯃꯇꯪ ꯃꯅꯤꯄꯨꯔꯗꯒꯤ ꯒꯦꯁꯁꯤꯡ ꯄꯨꯔꯛꯑꯒ ꯐꯪꯁꯟꯁꯦ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯁꯥꯅ ꯂꯩꯕꯁꯤꯗ ꯑꯩꯅ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯆꯠꯂꯦ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯇꯧꯔꯒ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯔ ꯈꯣꯠꯅꯔꯒ
ꯃꯦꯟ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤ ꯑꯣꯖꯥ ꯁꯂꯥꯝ ꯁꯥꯟꯇꯤꯕꯂꯥ, ꯑꯣꯖꯥ ꯑꯦꯁꯤ ꯅꯦꯇ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯑꯣꯖꯥ ꯕꯨද්ධ ꯆꯪꯊꯥꯝ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁꯥꯝꯁꯦ ꯄꯨꯖꯔꯛꯑꯒ ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯔꯝꯁꯦ, ꯅꯨꯄꯤ ꯂꯥꯟꯁꯦ ꯀꯔꯤꯗꯩ ꯍꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯈꯪꯕ, ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗꯒꯤ ꯏꯍꯧ ꯁꯥꯒꯠꯈꯤꯕ ꯆꯦꯡ ꯇꯥꯡꯕ ꯈꯣꯠꯄ ꯋꯥꯔꯤꯗꯤ ꯈꯔꯗꯤ ꯈꯪꯉꯒ ꯃꯦꯟ ꯑꯣꯏꯅ ꯑꯣꯖꯥ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁꯥꯝ ꯄꯨꯖꯔꯛꯑꯦ, ꯑꯣꯖꯥ ꯅꯦꯇ꯭ꯔꯖꯤꯠ ꯄꯨꯖꯔꯛꯑꯦ, ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯒꯦꯁ 4-5 ꯂꯥꯛꯑꯒ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯔꯝꯗ ꯃꯣꯏꯅ ꯊꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦ꯫ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯦꯁꯀꯤ ꯃꯤꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯑꯦ꯫ ꯑꯗꯨꯏ ꯃꯊꯪꯗꯒꯤ ꯆꯍꯤꯒꯤ ꯂꯦꯞꯇꯅ ꯑꯩ ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯅ ꯆꯠꯆꯩ꯫ ꯃꯇꯝꯗꯨꯕꯨ ꯁꯣꯚꯦꯅꯥꯔ ꯑꯃ ꯄꯨꯊꯣꯛꯆꯩ ꯑꯩꯅ ꯏꯗꯤꯇꯔ ꯑꯣꯏꯖꯔꯒ꯫ ꯑꯗꯩꯗꯤ ꯅꯨꯄꯤ ꯂꯥꯟꯁꯦ ꯆꯍꯤꯒꯤ 2020ꯗꯤ ꯀꯣꯔꯣꯅꯥꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯏ ꯃꯊꯪ ꯇꯥꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯅ ꯆꯠꯂꯦ꯫ ꯆꯠꯄꯩ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯈꯔ ꯆꯥꯎꯊꯣꯔꯛꯑꯦ꯫ ꯈꯨꯟ ꯑꯩꯈꯣꯏꯅ ꯃꯤ 12 ꯑꯣꯏꯔꯝꯕꯗꯣ 12 ꯑꯣꯏꯔꯝꯕꯗꯣ ꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯤ 50 ꯍꯦꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤꯁꯨ ꯃꯦꯝꯕꯔꯁꯤꯞ ꯆꯟꯕ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯎꯊꯣꯔꯛꯑꯦ꯫ ꯑꯩꯒꯤ ꯁꯪꯁꯊꯥꯟꯁꯦ ꯈꯔ ꯆꯥꯎꯖꯔꯦ ꯍꯥꯏꯖꯩ꯫ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥꯁꯦ 50 ꯇꯧꯅ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯇꯨꯡꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒ ꯂꯩꯇ ꯂꯥꯏꯔꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯇꯦꯡꯕꯥꯡꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯦꯡꯕꯥꯡꯉꯤ꯫ ꯇꯦꯡꯕꯥꯡꯕꯁꯤꯒ ꯑꯩꯅ ꯁꯤꯀꯤ ꯑꯃꯇꯪ ꯄꯥꯡꯉꯒꯁꯨ ꯉꯁꯥꯏꯒꯤ ꯇꯧꯅꯔꯝꯗꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯃꯥꯡ ꯊꯪꯕꯗꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯈꯨꯟꯁꯦ ꯅꯠꯇꯕꯤꯗꯁꯨ ꯑꯇꯣꯞꯄ ꯈꯨꯟꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯀꯔꯤ ꯌꯥꯎꯔꯛꯄꯗꯁꯨ ꯑꯩ ꯇꯦꯡꯕꯥꯡꯖꯩ꯫ ꯑꯗꯩꯗꯤ ꯂꯦꯞꯇꯅ ꯑꯩꯁꯦ 2021ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯗꯦ, ꯑꯗꯩꯗꯤ ꯈꯣꯡꯖꯣꯝ ꯗꯦ 23 ꯑꯦꯄ꯭ꯔꯤꯜ, ꯑꯁꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯎꯅꯥ ꯗꯦ, ꯑꯁꯤꯁꯤꯡꯁꯦ ꯂꯦꯞꯇꯅ ꯑꯩ ꯐꯪꯁꯟꯁꯦ ꯇꯧꯅ ꯆꯠꯂꯤ꯫ ꯑꯗꯩ 13 ꯑꯥꯒꯁ ꯑꯩꯈꯣꯏ ꯑꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯁꯩꯔꯦꯡ ꯄꯥꯕꯤꯅꯕ, ꯑꯗꯩꯗꯤ ꯋꯥ ꯉꯥꯡꯕ, ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯐꯪꯁꯟꯁꯦ ꯑꯩꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯀꯜꯆꯔꯁꯦ ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯣꯛꯆꯔꯒꯁꯨ ꯃꯅꯤꯄꯨꯔꯁꯦ ꯏꯔꯝꯗꯝꯅꯤ, ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ, ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯩ ꯍꯧꯔꯛꯈꯤꯕꯅꯤ, ꯂꯥꯟꯖꯦꯟꯅꯗꯩ ꯂꯥꯛꯄ ꯈꯪꯗꯦ, ꯅꯤꯡꯊꯧꯒꯤ ꯔꯤꯂꯦꯁꯟꯗꯩ ꯂꯥꯛꯈꯤꯕ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯖꯔꯒꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯦꯞꯇꯅ ꯐꯪꯁꯟꯁꯦ ꯑꯩ ꯆꯠꯊꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ 2020ꯗ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯃꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯊꯕꯛ ꯇꯧꯅ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ, ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯀꯔꯤ ꯇꯧꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯥꯟꯅꯖꯔꯛꯏ꯫ ꯃꯣꯏꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯒ ꯑꯩꯅ ꯕꯁ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯕꯁꯁꯦ ꯁꯤꯠ 90 ꯆꯟꯕꯁꯦ ꯃꯤ 10 ꯁꯤꯠ ꯑꯃꯗ ꯃꯤ ꯑꯃꯃꯝ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯕꯁꯁꯦ ꯑꯩ 3ꯂꯛ ꯊꯥꯏ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯗꯩ ꯇ꯭ꯔꯤꯄꯨꯔꯥ ꯇꯧꯅ ꯑꯩ ꯑꯗꯣ DMꯗꯒꯤ ꯆꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯃꯤꯁꯦ ꯃꯅꯤꯄꯨꯔ ꯆꯪꯖꯔꯦ ꯍꯥꯏꯕ ꯑꯌꯥꯕꯒꯤ ꯆꯦꯁꯦ ꯑꯩꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯁꯦ ꯂꯧꯊꯣꯛꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯖꯈꯤ꯫ ꯑꯁꯤꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ 10 10 ꯈꯥꯏꯒꯠꯅꯔꯒ ꯃꯣꯏꯅ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯕꯥꯏ ꯔꯣꯠꯇ ꯆꯠꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ꯫ ꯆꯪꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯗꯤ ꯗꯨꯀꯥꯟ ꯍꯥꯡꯉꯔꯣꯏ, ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒ ꯅꯛꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯄꯦꯇꯤ ꯂꯩꯔꯦ, ꯑꯆꯥ ꯑꯊꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤꯗ ꯇꯧꯅ ꯍꯥꯞꯄꯤ꯫ ꯃꯣꯏ ꯆꯥꯁꯅꯨ, ꯏꯁꯤꯡꯁꯦ ꯊꯛꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ
ꯐꯥꯟ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯏ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ 2021 ꯁꯤꯒꯁꯨ ꯆꯍꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯅ 13 ꯑꯥꯒꯁ ꯑꯗꯩꯗꯤ ꯄꯥꯎꯅꯥ ꯗꯦ ꯑꯗꯩ ꯈꯣꯡꯖꯣꯝ ꯗꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯇꯧꯅ ꯑꯗꯨꯝ ꯐꯪꯁꯟꯁꯦ ꯆꯠꯂꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯁꯨ ꯍꯩꯕ ꯍꯩꯇꯕ ꯑꯩꯅ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯅꯨꯄꯤ 2 3 ꯑꯃ ꯁꯩꯔꯦꯡ ꯏꯕ ꯄꯥꯕ ꯃꯣꯏꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯖꯕ ꯏꯖꯕꯁꯨ ꯉꯝꯖꯕ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯏ ꯁꯨꯝ ꯆꯠꯊꯔꯛꯄ ꯃꯇꯨꯡꯗ 2023ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ 23ꯒꯤ ꯃꯦ 3ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ Okay, 어자기 그노시 가직당 짭뿌레 아두 야니 때문에 그노시 폰 락드는 또 보니 까이데 좀 짜타비오 사운드 락드레 사운드 락드레 그노시 안뮤트 또비로 에이 손 떨고 야베 양게 오케이 야들이 야래 우리 야래 때문에 야래 ꯂꯥꯟꯁꯤꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯃꯦꯒꯤ ꯂꯥꯟꯗꯤ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯅꯦꯠꯁꯨ ꯊꯤꯡꯈ꯭ꯔꯦ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯅꯦꯠ ꯀꯔꯤ ꯐꯪꯗꯕꯁꯤꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯦꯇ꯭ꯔꯖꯤꯠ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯤꯖꯦ ꯃꯣꯂꯤꯅꯥ ꯑꯣꯖꯥꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯉꯩꯁꯤꯒ ꯀꯩꯅꯣꯁꯦ ꯅꯦꯠꯁꯦ ꯐꯪꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯅꯦꯠꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯑꯣꯏꯔꯁꯨ ꯂꯤꯛꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 10,000 ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯒꯤꯗꯃꯛ ꯍꯥꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯣꯡꯈꯤꯕ ꯌꯨꯝ ꯃꯤꯑꯣꯏ 2ꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯪꯁꯊꯥꯟ 2 3 ꯃꯦꯟ ꯑꯣꯏꯅ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯖꯣꯏꯟ ꯏꯗꯤꯇꯔ ꯍꯧꯖꯤꯛꯄꯨꯗꯤ ꯏꯗꯤꯇꯔ ꯑꯣꯏꯔꯦ ꯄꯥꯕꯨꯡ RK ꯑꯩꯈꯣꯏꯁꯦ ꯇꯥꯟꯅꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯄꯩꯁꯥꯁꯦ ꯈꯥꯏꯔꯦ ꯖꯨꯟ ꯊꯥ ꯑꯃ ꯆꯪꯅ ꯄꯩꯁꯥꯁꯦ ꯈꯥꯏꯔꯒ 10 ꯄꯤꯔꯛꯄ 20 ꯄꯤꯔꯛꯄ 50 ꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯁꯦ ꯖꯨꯂꯥꯏꯒꯤ ꯗꯦꯠ 5ꯇ ꯃꯅꯤꯄꯨꯔ ꯆꯠꯂꯦ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏ 4 ꯆꯠꯂꯒ ꯂꯥꯟꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯈꯨꯖꯨꯃꯥꯟ ꯇꯥꯕꯤ ꯀꯧꯇ꯭ꯔꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯔꯤꯂꯤꯐ ꯀꯦꯝ 1 2 ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯆꯪꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯦ ꯄꯤꯔꯨꯏ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯆꯦꯡ ꯃꯨꯠ 3 ꯍꯥꯏꯅ ꯍꯥꯏꯅꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯤꯖꯅꯤꯡꯉꯤ ꯄꯤꯅꯤꯡꯕꯗꯣ ꯆꯦꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯃꯌꯥꯝ ꯄꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯄꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯂꯥꯟꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯖꯔꯒꯁꯨ ꯑꯩꯒꯤ ꯀꯔꯤꯝ ꯊꯣꯛꯅꯗ꯭ꯔꯒꯁꯨ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄꯨꯊꯤꯕ ꯂꯥꯏ ꯃꯟꯗꯤꯔꯁꯤꯗ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯃꯔꯨꯞ ꯄꯥꯎꯆꯦ ꯑꯗꯩꯗꯤ ꯂꯝꯌꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯂꯤꯇꯔꯦꯔꯤ ꯐꯨꯔꯥꯝ ꯇꯈꯦꯜ ꯂꯩꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯐꯪꯁꯟꯁꯦ ꯇꯧꯔꯦ ꯑꯩꯅ ꯁꯤꯒ ꯂꯥꯎꯊꯣꯛꯑꯦ ꯃꯌꯥꯝ ꯐꯪꯁꯟꯁꯦ ꯂꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯔꯁ ꯊꯕꯛ ꯇꯧꯅ ꯂꯩꯕ TMC ꯍꯥꯏꯅ ꯂꯩ ꯇ꯭ꯔꯤꯄꯨꯔꯥ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯣꯏꯁꯨ ꯌꯥꯎꯅ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯑꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠꯁꯤꯒ ꯆꯦꯡꯁꯦ ꯄꯨꯂꯞ ꯀꯥꯟꯅꯔꯛꯑꯒ ꯑꯗꯨꯒ ꯆꯦꯡꯁꯦ ꯇꯥꯏꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯔꯛꯏ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯔꯅ 1,000 ꯄꯨꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯦꯡ ꯀꯤꯂꯣ 3ꯒ ꯑꯗꯩ ꯂꯨꯄꯥ 2,000 ꯀꯌꯥ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯑꯩꯁꯦ ꯊꯧꯔꯝ ꯑꯃꯒꯤ ꯆꯠꯄ ꯑꯗꯨꯒ ꯆꯠꯂꯒ ꯆꯦꯡꯒ ꯄꯩꯁꯥꯒꯁꯦ ꯁꯤꯟꯅꯔꯦ ꯅꯔꯁꯤꯡꯍ ꯃꯟꯗꯤꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ
tawre corona matamdasu aina leita lairaba akhoi face mask manipurda face mask crisis oiren tare basat pasiga face mask khara leire face mask se lisingani makhai leiraga aina thare Rakesh Naurenda देखो जाने त्रजिता दे थारा का मोइन दुमाई तौना मयांग जेली है ना ताई सुमाइन तौना आइना कोरोना गी ममांग दे 19 दगी आइगी इसादा हाइबदी इथिन म फावलै दुई मथंग ऐसे कनोगी अखोइगी मैतै नुपी ओइरगा अखोइना जुंग कैदा लोन आइना सिगा लाकपा मतमदा आइना 2019 97 dane ina ai leiriba khunjiga lakpase ayamba maitai nupi jingje aidi maitai aise jati je ai maitai ne aina ai kamain takani loan amasung ai ki traditional phije chaksa asina ai maitai nupi mane aina miyamda ai sakta toini aina khunjiga laba matamda maitai nupi jingje ayamba sari setladana jumda chak thongaso adum setle dai dum koiba khotpa chatpadasu tawon chatpadasu sari setle da aise jam hainadaba aidi khungang dei horakpa machani khungang machani na ngasai sari mari aise akhoi di kya selakte setli mayangi lohongba khongdongba chatpa matam da gak setli no aina mayam jiga hai akhoi maitai se akhoi gi phijet na akhoi maitai nai khangdoimi aina ngasi town jiga chatpada manipurdagi mi ma lao aibu uthengnaro maitai di malaga aina sari do sesalaga di ma kauba ngammaroi akoina sindur dhille moibung khuchi sire adui mathakta sari duma sesale sakpudi maitai manjaraga so kauba ngammoi duna akoi sari setpaje khara hongdoksi aigi mayang matana aigi phanek selakte nara akhoisu akhoigi phajagraba phane mapan naiba rani phidu jam phajaba akhoigi traditional dress ni akhoi si hongdoksi ana hajik aina lairiba khunje moina su thagali aibu jamna nangna afaba kano wakhallon ma akhoida puthokna asmain tawbibase ana moisu jam haraure asida lairiba maitai jingje aina sukumba pothi poramje puthokpaduga harauri aiga loina na moisu aigi support tawna thabak tawbinai dui mathangda akhoise Tripura da culture se akhoigi isai pung nat ki oiba jam sidare hana di jam leirammi akhoi angang orenge da aphau bo ajasing leiraktre isai gi pung gi oiba asi kamain tawraga chaphatnaba angangjing sibu thawai jaunaba lairikta heiragasu jade ai maitai gi saradhama sonbada akhoigi pung isai jagoi se jauda jade pung isai haibasidi nata sankirtan sidi jauda jade na manipur gi jain dance academy gi director singa tanare mateng pangai oja esinetrajit menoina mang senthok sin tawina jain dance academy da aiga upena director oiringeda anirak Tripura da nat sankirtan khwai hariba aigi pokham lamdam asidasu khwai sigadu nat sankirtan workshop ma tawjahre dui mathang tarakpada aina lairiba hanji lairiba khunjida asiga workshop anirak tawre pungi nata sankirtan pukhambam bilas pukhambam namakna director oirakpadagi nata sankirtan tawre dui mathakta oja bilas sina hai oja Tripura da ai amtang laksage dance festival mata tawjage oja hoina khara mateng pangbi karigi pangoi ai mitei gi culture tawrani haibada akoi phigau sana jajari haina do moi mi nifu manga lae langna Tripura da mafam ahum Dhakarbari haiba dei leiriba ai khuntarau adei khwai mafam ahum je chatla dana akoi jauna chatna dumai tawna dance festival sumaina manipurna su akoi bu mateng pangbirakpa ade akoi gi culture natse mangdanaba kamaina manghigadore haibada thawaida wajaba ma haitare aingonda haibadi hanjikse
ꯄꯨꯡ ꯇꯝꯅꯤꯡꯗꯦ ꯄꯨꯡ ꯇꯝꯃ ꯀꯥꯟꯅꯗꯦ ꯏꯁꯩ ꯇꯝꯃ ꯀꯥꯟꯅꯗꯦꯅ ꯋꯥꯈꯜꯂꯣꯟ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯍꯩꯔꯒꯁꯨ ꯌꯥꯗꯦ ꯄꯨꯡꯁꯨ ꯏꯁꯩꯁꯨ ꯍꯩꯖꯟꯕꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯒꯤ ꯅꯥꯠ ꯀꯜꯆꯔꯁꯦ ꯍꯩꯕ ꯇꯥꯏꯌꯦꯅ ꯃꯌꯥꯝꯁꯤꯒ ꯍꯥꯏꯅ ꯐꯅ ꯌꯥꯝꯅ ꯇꯤꯜꯂꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯇ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯁꯤ ꯑꯅꯥꯕ ꯑꯃ ꯑꯆꯧꯕ ꯑꯅꯥꯕ ꯑꯃ ꯀꯦꯁ ꯑꯃ ꯇꯥꯔꯦ ꯈꯜꯂꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯆꯥꯎꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯤꯅꯩ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯇꯧꯔꯒ ꯑꯗꯨꯏ ꯃꯊꯛꯇ 2024ꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯤ ꯇꯝꯅꯤꯡꯕ ꯇꯝꯕꯗꯤ ꯉꯝꯖꯗꯕ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁꯥꯇ꯭ꯔ ꯑꯅꯤ ꯀꯣꯏꯂꯥꯁꯍꯣꯔ ꯍꯥꯏꯕ ꯎꯅꯣꯀꯨꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯏꯗꯨꯒ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯃꯆꯥ ꯑꯃ 11ꯗ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ 12ꯇ ꯇꯝꯃꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯕ ꯍꯧꯔꯦ ꯃꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯄꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯏ ꯐꯖꯅ ꯄꯥꯛꯅ ꯑꯩ ꯈꯨꯟꯒꯤꯁꯤ 12 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯎꯅꯣꯀꯨꯇꯤꯒꯤꯁꯤꯅ ꯆꯍꯤ 2 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯏꯁꯦ ꯇꯈꯦꯜꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯑꯗ ꯍꯟꯗꯛ ꯆꯍꯤꯁꯤꯒꯅ 2025ꯁꯤꯅ ꯃꯤꯑꯣꯏ 5 ꯁꯨꯔꯦ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯗꯤ ꯇꯥꯏ ꯑꯗꯣ ꯑꯣꯖꯥ